State asida yengsinbinaba leitaba amagumna hangdoknarakliba private rehabilitation center singna makoi center singda gi mi masing yamna thamduna sel henna fangnaba hotnabada aranba thawong kaya chathaduna namfuda mi faduna thamba yaure haibagi wakat sing lakpa hore hiramasigi matangda impact news ki reporter ilangbang musuk amadi camera person a yohendagi pautam ama Punsigi tangka kamada aranba lambida chattuna drug sizinaruba miyoi amana mahausagi punsi khongchata halaknaba amata ngairaba lambi asi supna khaki rehabilitation center da treatment tawba asina oiri mapting amadi lawdaba yadra ba tar nisasi thadokna honabda ai thadokningi hagaju aina chinbadi ngamda ba tar hari matang jidang sagi rehab center de option lek ta khoi yo haibdi doctor zakani sakari dak thakani tumna dak thakani hari posing de khoi de diam Ebisin mai charam CM ni ni saw ni lana sina ai ha ba khoi ni adu hari posina pusi su pacha ya ba ha ja de ka no ga mental problem la sakit ja ku ni cha ga di adu physical ju so e khoi na pa mi jina nga gi ai ni sa to ni nga ni sa to ha ne ba complete total abstinence le ja ge ha ne khoi na ha jina adu hari posina ko rehab ta na tra di lambi te le ta ba ta atai therapy di drug adum involved to ha State asida drug user masing hengalakpa asiga loinana treatment centers to state asida nongmagi leptana hengalakli Rehabilitation center masing yamlakpa asina maram oiraga center kharadadi makoigi center da mi masing yamna thamnaba hotnabada mafam kayada chatuna nampuda mi phabagi mathakta center aduna club organization amadi police ka phawba khutsamna duna mi phaduna kanglon kaina thamba yauri khoi kem yaw personate gan yaw personate pot yaw personate adu phar haidi somdu that khra adu somda amuk somdu in chatla sena khoi ni haina la chatla kan da nakalom dong thatlem haidi khoi na pot kem yaw dramna moina haiba yum adu gan di no family kauraga fadana wari sana matungna no pursu puni sineba aina yam adu ganadi akhoisu kesu kaide adum family phana hana wari sanage adu room do lojage na ha adu member khara thachalakpa male ba kaksingi member khara thachalakpa khathun pursa pukhalapa ne lainga ki mari lainaba singna rehabilitation center ama chalaibagi chatna kanglon laigani haina cheda leirabasu ngasi phawba thabakta onthoknaba field da chatuna yengsinbadi laitri Asigumba lenga ki thausadaba matawasida Manipur ki drug user organization kon user Manipur amadi kadapna kanglon kaina mi thamlamba rehabilitation center singda drive chathaduna namfuda thamlamba miyoi sing lokthokuna imung manungda sinabasu haukre State obligation oira phokta moina kaimta usanadana tasanadana private center singsina Moigi marakta police haba yaw moiga club kharaga manaraga sometimes even police personnel bokda involved tawba akoi incident cannot thengna drug treatment pigeni hai bagi mingda kidnap tawraga ransom tan bagi type ta sathar ibasam hemallaba logi forum nasu concerned department nasu akoi da justice piba ngamdramina ngasi kon kadap amadi user na koi punna law and order se khutta pairaga koi sarkar thengna ba mathau tare Amaromda Kanglon kaina lambi da lakpa mi phaduna treatment center da thamluba ghari makha lekai da leiba living clean alcohol and drug abuse treatment center gi in charge W Robindro nasu center asida kanglon kaina mi thamluba asi makha tana tauraroi loinana atopa center sing nasu asigumba thawong asi makha tana tawdana ba hotna minarasi haina mahakna appeal tawrakli society da nisa drug saba sing asi club adagi organization mayamna pharaga sinara inena family yaudana sinarakpase ai matung manaw sigumba thabak sidai yaujaro center atai singsu sigumba thabak si tawrugum jena ai simadi haijeni rehab center ke ana sendong khaki khanduna nampuda miyo ke afaduna makoi ki center da thamak pasina maram oirakanda afabagi da linkhatliba
rehab center sing asi fattabagi makol oiraknabagi masak ama oiri loinana asigumba thawong asina drug user sing amadi makhoi imung manungdadi kai kiduna sielaga sawom ongnabagi adumba thawong adu oiri maram asina manipur laingangna hiram asida akanba mieng sangduna sieda leiriba lo kaya si thabak oina onthokpagi adu matangai phadaba adu leiri impact news kedamak camera person arambam yuhen ga loinana mianda paudam jari ba esa ilamu shok imphal